Manipur Top Channel digi video amta update tawjage ngasi ayuk fongbasi fongna December gi tang 30 ga mathoida laisabi ama kidnap tawrage ikai khumnaba manghaluba gi dama court na naha ama conviction pikre kumja English ngani ga tara mathoida masagi sahi tara tare khakta ngai ribi laisabi amabu kidnap tawrage ikai khumnaba manghan bikhi haiba thaudokta sienaba naha ama court na kidnapping amasum rape ki damak mara laire haiduna conviction pikre ngasi session just Imphal West RK Memsagi court na offense ani sigi damak mara laire haiduna open court laukthokraba naha adugi maming haikam hiroji sei kuntra kawi yairipok top tagi es nongthon gi masanu pani mahakna masagi sahi kungni thoi suba kumja English ani ga taramathoi gi August 3 ki ayuk pung taramathoi makhairom tarakpada Imphal West ki Wongoi police station gi manung sanma mafam amadagi victim lesabi asibu samuraugi lauri masagi manakta leiba mafam amadagi kidnap tawraga pukhibani hairi lesabi asibu mahakna mafam dudagi puraga Wongoi gi angang hal school manakta leiba restaurant amada numitugi nungthilgi pung amarom tarakpada pusilamlaba matungda sekmaijin tana puraga mafam duda leiba yum amada ehing leklaga lesabi asigi ikai khumba mangan bikhi hairi mathangi numitana mahakna lesabi asibu yairipoki yum amada ahing leklaga mahaki ikai khumnaba amukasu mangan bikhi hairi mahakna thawong sing asi lesabi asida makhoi ani yumban minaragadabani haiduna thajahalaga satakhibani loinana lesabi asibu mahaki imungi miyoi singa manaraga lotsinduna thamkhibani hairi thawdoksugi matangda Wongoi police station August manga English ngani ga taramatugi ayuk pung 8 rom tarakpada report tawrakpadagi police na mahaki matakta Indian Penal Code ki section 366376 ki makada case FIR number 67 of 8 2011 register tawdon lokhat khibane police na case asi lokhat paga investigation chatakhi thawdok sida sijinaram Honda Activa amuba machu ama sistokhi mara laire lokhoklaba na asiga laisabi asiga RIMS ki forensic medicine department ta medical examination tawki aduga investigation chatharaba matungda masigi charge court ta thagalakhibane court na charge asida yumpham oiduna wayel gi aroibe hearing tha asigi taraga nithoi da pangthoklaga reserve tawduna thamlakhiba judgment amasum order na ngasi lakhokibane masida na asibu IPC ki section 366 kidnapping amasum 376 rape ki offense gi damak conviction pire haiduna lakhokibani haina pawsina makata na phundokle thank you